Ain kaina poppy cultivation tauba amasung su kem hangba JJM na yaba ngamloi haina phongdorakre lamda masigi khunda laita aduna lairiba jelarong amasung indigenous territories singda ain kaina poppy cultivation tauriba unauthorized loina hangliba su kem sing amasung territory asigi manungda jathok jasin tauriba miyam da ngahak laitana aki tujungba pibagi thong sathariba ase yaba ngamloi haina government of the jelarong united front JJF ministry of information and publicity Frankie Golway na khuyek piduna thadrok Zerol amana khangalakle JJM na thadrokpa zerol amada jelarong amasung lamda masigi indigenous miyam na khundale taduna lairiba mafam singda illegal underground militant group singna sathariba unlawful activities sing khudaktagi lepkadabane masidana tuna territory sigi manung chanbada ngahak letana thokliba san hameng na chingba livestock sing huralana da hatuna chabagi thong lepkadabane hainasu JJM na akanba wafam thamlakle karigumba JJF ki maikaidagi thamliba wafam asigi mayokta kanagumba miyoi natraga kalop kharana Tharaglavadi Maduda Thorakpa Afafatagi Texak Pumba Masana Pujagadabane Hanasu Zeroladuna Makatarakle Zeroladuna Makatana High Jelerong Naga Ancestral Territory da Ain Kaina Kundale Tasinduna Semgalakleba Kungang Singa Seke Dongaida JJM Natumina Kagyang Duna Leroy Lamda Masugi Naga Ancestral Territory da Armed Refugee Natraga Militant Sing Labor the Look Asinangasi Paba Ayaba Piki Balate Moramaduna Laknib Hapta Sigamanung the Logi Wamada Tabak Thorum Kiasa Thariba Party Sing Kudatagi Handokadabane JJM na Masagi Lam Miyangi Right Ngak Senduna Tamnanaba Matauta Tabak Sing Lokat Nanaba Siam Sadana Lady Hanasu Zerols Namakatarakle Diwali Manungda Impal West District Police na Lagaw Maru Lisingamaga Samarom Pagat Pangam Kiade Chadliba Sahi Sige Oida India Gi Atay Mapam Singda Pangtok Nabagu Manipura Pangtok Kiba Diwali Kumhaiga Mari Lenana Aina Yadaba illegal gambling Gi Tabak Ting Nanaba Impal West District Police na District Asigi Jurisdiction Manungda Operation Tongan Ba Location Singda Sathake Hiramasigi Matangda Police Control Room Manipur Police na Thadrok Poserol Amagi Matungina Police na Sathakeba Operation Aduda Lagaw Maru Lisingamaga Sama Pagat Pangam Kihaina Pongdorakle Diwali Kumay Asigi Manungda Palm Daba Thaudok Sing Thoktana Police na yamna kanna honaduna law and order ngak sen bagaloinana illegal activities sing pangthoktana ba kanna honake police na lokot ki ba khongthang adu maroin lamdam sida santi hanjilakna ba amadi harau kumai manung asida miyambu aswa ngap thoktana ba paikhat ki ba section thorangi charu amani hare lagaw maru phagat ki bagaloinana Manipur police ki maikai dagi Manipur miyam da phongdorakle ba wafam de miyamna sahi amagi manung da lakna ba harau kumai sing yamna responsibility masakhangna saruk yabiyo Yadaba Mongda illegal activities Singdagi Lapna Labio, Police na Sterasigi law and order maintain Tauna Bakana Honari Haina, Police na Thadrok Poserol Asinamakata na Pongdorakle. Sire project Lambi Tokharga Pipe, Pum Labasu, Koilas Tharam Dabana Tawai Mang Naba Lang Takpagamana Hade. Manipur ki gari macha asobo yauna miyokiana sathok sasin taunariba highway singga manungda ama oiriba NS 102 ki Imphal dagi more phawgi lambi paring the Public Health Engineering Department ki makhada Integrated Sewer System for Imphal City Phase 2 ki thabak satharibani haiduna singjamai dagi Manipur University ki main gate phawgi manungda lambi tawkhairaga pipe sing phumlabasu thaba se loiraba matungda tawkhairaba lambi ki sarukta koilas tharamdabana highway asida sathok sasin tawriba yamlaba miyam ki Thawai Mangnaba Lang Thaklambaga Pangkak Oide Project Asigi Matang the PhD Loisang the Gipangba Pauna High Miyama Sanariba Lambi the Taukai Dana Project Asigi Pipe Pumlavasu Loiraba Matung the Taukai Saru Adu Koilas Thana Batabak Suriba Marilenaba contractors in the Hana the Hauna Kanganba Lakre Adobu Mapam Kara the Koilas Tharam Labasu NS 102 Paringi Sinjamaidagi Kanchipur Pawgi Lambigi Sarukta de Koilas Tharam the Bakara Yaure Hava Kangle Haujati Nong Singi Pibam Supara Klabanina Yareva Makai Aten no matamda koilas thanaba mari lenaba contractors singda amuka sukhangan khre hare didim lambi paringi de Prime Minister Narendra Modi na kanglada laklamba du gi mangoina na COS project ki damak lambi tokhairaga lenungda pipe phumba mafam sing koilas thake aduga mayai lambi gi su kaisamthong elangbam nei kai dagina pisumthong phawbu gi marakta pangthokpa COS project ki damak tokthokpu mafam sing koilas thakre thabaga sidu mafam asigi club maira private amadi pisum kaitel phambi singna koilas tharamdre haiduna lambi thingbugi khongjang sang silakpadagi haujikti koilas thaduna chatok Sinda Mayak Noramba Kudung Sada Sing Karadi Safari Hadi Amarom the NS 102 gi Singjamai Tegi Kansipur Pabugi Marakta project Asigi the Maclenong the Pipe Humlamba Mapam Singdi Koilas Tadabana Gari 1000 Naba Matamda
ꯅꯨꯡ ꯀꯥꯞꯊꯣꯔꯛꯄ ꯑꯃꯗꯤ ꯇꯧꯊꯣꯛꯂꯝꯕ ꯃꯐꯝ ꯑꯗꯨ ꯃꯤꯌꯥꯝꯅ ꯊꯩꯔꯒ ꯆꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯈꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯒꯤ ꯏꯝꯐꯥꯜ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤꯗꯃꯛ ꯂꯩꯅꯨꯡꯗ ꯄꯥꯏꯞ ꯐꯨꯝꯅꯕ ꯇꯧꯊꯣꯛꯂꯝꯕ ꯃꯐꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯝꯖꯤꯟꯗ꯭ꯔꯤ ꯀꯣꯏꯂꯥꯁ ꯊꯥꯔꯝꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯊꯩꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯁ꯭ꯇꯦꯟ ꯈꯔ ꯌꯨꯡꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨ ꯂꯩꯕꯥꯛ ꯈꯔ ꯇꯣꯡꯅ ꯊꯣꯟꯖꯤꯟꯗꯨꯅ ꯊꯝꯂꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯍꯩ ꯇꯝꯕ ꯆꯠꯄ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪꯁꯤꯡꯗ ꯆꯠꯂꯤꯕ ꯂꯩꯉꯥꯛꯀꯤ ꯊꯧꯃꯤꯁꯤꯡ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯒꯥꯔꯤꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯋꯦ ꯄꯔꯤꯡ ꯑꯁꯤ ꯄꯥꯛꯂꯕꯁꯨ ꯁꯤ ꯋꯦꯁ ꯄ꯭ꯔꯣꯖꯦꯛꯀꯤꯗꯃꯛ ꯇꯧꯊꯣꯛꯂꯝꯂꯒ ꯀꯣꯏꯂꯥꯁ ꯊꯥꯔꯝꯗꯕꯅ ꯃꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯉꯥꯏꯕꯗꯧꯅ ꯇꯧꯔꯦ ꯎꯐꯨꯜꯅꯁꯨ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯔꯛꯇꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯎꯐꯨꯜꯅ ꯄꯤꯛ ꯊꯜꯂꯕꯁꯨ ꯈꯔ ꯁꯥꯐꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯑꯃꯨꯛ ꯍꯟꯅ ꯆꯨꯔꯛꯂꯕꯗꯤ ꯄꯥꯏꯞ ꯐꯨꯝꯅꯕꯒꯤꯗꯃꯛ ꯇꯧꯊꯣꯛꯂꯒ ꯀꯣꯏꯂꯥꯁ ꯊꯥꯔꯝꯗꯅ ꯊꯝꯂꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯤꯌꯥꯝꯗ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯕꯤ ꯄꯔꯦꯡ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯁꯤ ꯋꯦꯁ ꯄ꯭ꯔꯣꯖꯦꯛꯀꯤꯗꯃꯛ ꯇꯧꯊꯣꯛꯂꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯇꯧꯕꯒꯨꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯏꯂꯥꯁ ꯊꯥꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯂꯤ ꯃꯨꯝꯕꯥꯏꯗ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯃꯔꯤ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯍꯥꯏꯗꯤ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯃꯨꯝꯕꯥꯏꯒꯤ ꯈꯔꯗꯟꯗꯥꯗ ꯁꯛꯁꯨ ꯈꯦꯟꯅꯕ ꯃꯤꯠꯌꯦꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯅꯍꯥ ꯃꯔꯤ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯊꯟꯔꯩꯁꯦꯝ ꯁꯤꯝꯔꯥ ꯁꯣꯂꯟ ꯈꯥꯃꯣꯌꯣ ꯌꯨꯔꯩꯍꯣꯔ ꯀꯥꯁꯨꯡ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯉꯥꯁꯣꯟꯕꯣꯟ ꯁꯩꯖꯥ ꯀꯧꯏ ꯊꯧꯗꯣꯛ ꯑꯗꯨ ꯁꯣꯂꯟ ꯈꯥꯃꯣꯏꯅ ꯈꯥꯝꯗꯨꯅ ꯂꯩꯕ ꯕꯥꯏꯛ ꯑꯃꯗ ꯉꯥꯏꯍꯥꯛ ꯐꯝꯅꯕ ꯇꯧꯕꯗ ꯁꯣꯏꯕꯗꯒꯤ ꯇꯨꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯍꯥ ꯇꯔꯥꯔꯣꯝꯅ ꯁꯛꯁꯨ ꯈꯦꯟꯅꯕ ꯃꯤꯠꯌꯦꯡꯗ ꯃꯈꯣꯏ ꯃꯔꯤꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤꯕꯅꯤ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯋꯥꯀꯠꯂꯕꯁꯨ ꯄꯨꯂꯤꯁꯅ FIR ꯂꯧꯈꯠꯇꯨꯅ ꯂꯩꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯔꯤ ꯁꯦꯅꯥꯄꯇꯤꯗ ꯂꯝ ꯍꯦꯛꯇꯔ 5ꯗ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯔꯝꯂꯦ ꯍꯥꯏꯔꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯖꯥꯏ ꯚꯤꯂꯦꯖ ꯑꯃꯁꯨꯡ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯝ ꯍꯦꯛꯇꯔ 5ꯗ ꯄꯣꯄꯤ ꯊꯥꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯊꯛꯇꯒꯤ ꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯖꯥꯏꯟ ꯚꯤꯂꯦꯖꯀꯤ ꯑꯀꯣꯏꯕ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯂꯝ ꯍꯦꯛꯇꯔ 5ꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯝꯕ ꯊꯦꯡꯅꯈꯤ ꯂꯣꯏꯅꯅ ꯄꯣꯄꯤ ꯊꯥꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯌꯨꯝ 6 ꯁꯥꯗꯨꯅ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯈꯤ ꯑꯗꯨꯃꯛꯅꯃꯛ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯖꯥꯏꯟ ꯚꯤꯂꯦꯖꯇ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯅꯕ ꯑꯃꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯟꯊꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁꯅ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯆꯠꯊꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯂꯥꯟꯁꯤꯟꯗꯨꯅ ꯇꯥꯃꯨꯗ ꯆꯪꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ 2 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯛꯄꯤ ꯀꯥꯔꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯥꯂꯨꯛꯇꯒꯤ ꯃꯤꯑꯣꯏ 2ꯅ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯁꯤꯟꯗꯨꯅ ꯇꯥꯃꯨꯗ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯤꯑꯣꯏ 2 ꯑꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯂꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯐꯥꯎꯔꯒ ꯇꯥꯃꯨꯗ ꯆꯪꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯈꯨꯃꯤꯗꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯃꯤꯑꯣꯏ 1 ꯀꯞ ꯁꯤꯔꯞ ꯕꯣꯇꯜ 38ꯒ ꯀꯣꯟꯅꯅ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯕꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ ꯑꯁꯤꯗ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 12,930 ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯒꯁꯨ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯕꯦꯡꯒꯂꯨꯔꯨ ꯐꯥꯎꯕ ꯆꯦꯟꯕ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯕꯁ ꯑꯃ ꯀꯨꯔꯅꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 10 ꯁꯤꯈ꯭ꯔꯦ ꯁꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 19 ꯃꯁꯛ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯑꯁꯤꯕ ꯃꯤꯑꯣꯏꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯕꯁ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 90 ꯇꯣꯡꯂꯛꯄꯅꯤ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 3:00 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯃꯩ ꯆꯥꯛꯄꯗꯒꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯍꯧꯖꯤꯛ ꯂꯩꯈꯠꯅꯔꯤ ꯍꯥꯏꯔꯤ ꯃꯇꯧ ꯀꯔꯝꯅ ꯕꯁ ꯑꯗꯨ ꯃꯩ ꯆꯥꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯕꯁ ꯃꯩ ꯆꯥꯛꯇꯨꯅ ꯃꯤꯑꯣꯏ 10 ꯁꯤꯈꯤꯕ ꯀꯌꯥ ꯑꯃ ꯁꯣꯛꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯕꯁ ꯃꯩ ꯆꯥꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯁꯣꯛꯄꯁꯤꯡꯒꯤꯗꯃꯛꯇ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯃꯝꯗ ꯂꯨꯄꯥ 2,200,000 ꯑꯗꯨꯒ ꯑꯁꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯅ ꯂꯨꯄꯥ 50,000 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ